Hello, I give him Baboyna my rakpum. Naham Pumas the Sorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahan attack the wapau and sigima palna, Esor buhenung shiva, amasung mahaki me, aduga mahaki Singlup buhenung shiva sin. The Wahana Nahakin from the Nolukchoning badudi, Nahan attack the wapau asina. Nahanaki Singlup the pipam topanaki commitment, amasung Nahaki Singluki luching missing in makap one pam tokpa adugi mahutisilhandigan. Adu wapau sigima palna. Nagi Singlup henung shiva, Nagi Singlup luching missing henung shiva, adu quite maruina, Esor matic malik the mag henba punsi the chocolate badu, Aki prathanani. Ibumaki wapau, taminas. Suratagatsi Dugum, Mampum Pusu can be improvised cruising the salam, Tozeri Dram, Okcheri. Equi Mamang amongst and Sindagi, Singlup Carino. Aduga Singlup membership Carino, church discipline Carino, Hibernaching, Mamatang Hutam Nercre. Aduga Nasim with the Queen Tamina Gadobasi, Singlupki me amoina, Singlupki member amoina, Mahaki daita singadu Carino, responsibilities of a church member. Responsibility daita, Thoudang, Haina hierarchy, the misconception yamnalay. Responsibility hierarchy oiba target ayamba church member singna kanbasi responsibility hek haina harmot and mogi mitmang yanan over kana hanui pastor elder pastor ke mathodang pratna taubiba opau sandokpa home visit chatpa adu leite haibanate pastor over target adu togani adu aikoi mityeng phamdu responsibility hek haibaga pastor haina haibi wakal elder haibi wakal adu natabda responsibility haina haibatamda ai haibadu khangmina nabagi damakta ninga sigrim de khoni yimina gadribase adu haiba khuyimok sing the responsibility adugi aran the meyeng de khoi yengum se adu ani subda misconception karna Singlup member amagi responsibility pastor hai boiba targadi wapau sondokpa member counseling toba baptize toba luhong biba asibada jaiga toba bible pathok piba wapau sondok piba adu khaktani loire adagi member singi daita hai nai boiba targadi church ka ba tight piba ataidi pastor gi adu natte Singlup amada leiboiba targadi Singlup amagi member oibagi daita asi church toina kaba, leptana kaba, regular oina kaba, amasung tight piba haiba asidi, adudagi hena tade, adudagi henba ngaktan. Responsibility ko. Aina membership matang haibadu. Being a member of the church is not less than attending the gathering of the saints and giving tithes, but it is that much more than that. Aduna ko na kamu na gawin. Haibadi amuhan na may tilon da haizer ba? Singlup amada member ama oiba haiba si thajaba sing punba mapam sing the thajaba sing punba matamda chang naina leptana yaoba amasung thajana Esor ningthou leibakki damakta sel amasung eigi leijaba sing katpa amasung piba haibadu adudagi tade adudagi henba ngaktane adu khaktanate ani khaktanate adudagi henba mayamle haibising lekho yenglegani aduna ngasigi matang asa hina gyan tamina nam gidamakta tonga ba Bible verse nam sing ai kon tawjarakani aduga paba yaba jaga sing ai pathokjarakani aduga pabada kariguma matam sina 10 manina minute nipumanga yankai asida loina makhai bang moi dubunina ai ko sing du mayam ladam yum yor kan pabina gidamak sum nok chage Ephesians the mga pada nipan lagna taramari Ephesians chapter 5 verse 8 through 14. Marami na ko'y matam amada amamba oirami adubu hauziki na ko'y ibungo da mangal oire mga ni masasing gumna chatlo marami thawagi mahay di maram pumnamakta aphaba dharma chenba amasung achumbani ibungo bupelhan gadaba adu munna khallu amamagi mahay yana ba thabak te yaurugano madugi mahuta aranba sing adu phongdoku marami makhona lona toriba thabak sing adu haidokko phawba ikaini ngaini adubu mangana phongdokko matamda hiram khudimak uba ngami maramdi uba ngamba khudimak asi mangalgi mapanani maramaduna mahangna hai tumliba na yahoro adu asibasingi martagi hogatlo adu Christian hanakina thakta nganbigani dani chile no sing ngasigi mi tai khona yengmina gadariba khudimak sing asi anowa amata natte Aikoina Bible pa matamda khwai maru oina anu walem da ba haiba Bible gi jaga mathi dagi na phongbi ba haiba si pa ba matamda aikoina adum uba passage sing ni adu aikoina hai khoi passage sing du urak matamda
ai haina khanai da pastor elder evangelist missionary haina deviate toba ayam verse ngaktani adu hair khudimang sing lim de khoni yengminara kanda singlup amada singlup macha amada local church amada member ama oiba targadi kari responsibility adu Esor na ma ki wahai gi mapalna nang amasung aingon piba ki haibasini du khu yengminas ahan bada singlup amada member ama oiba targadi ma ihan hanba responsibility adi du thajaba sing punbada chang naina amasung thajana saruk yaba. First responsibility, attend the gatherings of believer regularly. Asi yam na maruoy maramdi makha iba responsibility sing adu asi ahan responsibility si phasna tawda boy ba taragadi makha iba responsibility sing du fulfill to honba matamda na wan thokan adu asi damakta ko Hebrew chapter 10 verse 25 Ibria panutara pada kunga mai dagi pasar ke kunga manga phawa aduga nungsiba masung afaba thabakta aikhoina amaga thaugatnaba wakhal tause kunmanga mi kharagi haunabi oibagumna aikhoi isen tinajaba thadokanusi aduba numit adu nakslakli haibana khoina ubagumna aikhoina amaga henna thaugatnasi asida Hebrew iriba nupa aduna tawase kaino haina haiba oiba taragadi thajaba sing punba aduga Jesus Christ na aniraksana lakadaba numit aduga ani adudane warning do karigdamak na punga dido karigdamak no chang naina leptana thajaba sing punma tab gathering khudimak yagdu do karigdamak no haina haiba oiba taragadi Christalai Christian me nakslagli akona nongmaising khudingi Esor khurumba matamda adu koi church am oraklam matam de members meeting sing ju dum dar kani adu koi bible study sing gi matam so koi thorang to jar kani har ba khudimok sing adu punba gi darkar leba home fellowship khudimok punba darkar leba khudimok sing punba darkar leba do kari damok don hai ba oiba tar akoi khang do bodi Ibra tara da hai ba thar ba sing punba gi matang hai ba nomajing numit gi pung tara makha gi pung am pho punba si kak nate adubu punga do bugi maram do kari gi damok to hai ba oiba tar mai yam sing Ibra ibnu paduna numit adu nextly haiba nakhoina ubagumna Yesu Krista adu lakadori mahak amuk hanna soidana lakani mahak lakpa matamda mi sing soidana wayen gani aduna kaidore thajab nai laikraba nang amasung aisu sir matuna nongmana traga nongmade Esor gi mangna ma ke wife mai mangda Krista gi mangda lepkani mangna wayen gani ma ki mamangda aikoi gi hisab kitab aikoi taibang panbagi punsi asi singlup manung da isa ithanda hingba punsi imu manung hingina ba mongda kraman hingani habagi account sing Esor gi mangna koi pigi dori mangna wayen gi dori aduna kadawe aduna ni punjain hire kari gi damakta nakoi amaga thagunas kari dana thaguna dise aduna karma mongda pungani karma mongda thajaba yana Ibra taragi pal kunmanga uribasa karma haina aikuna uminaba yagani haina haiba oiba tar ichi inausing hojiki matamda su asi yamna kari haigani matamdu da lagamba thajaba sing adu khakta asi gumbase darkar le matamdu persecution yam tawran hojikti manipur di persecution khar wali aduna asi se khar applicable oidri haina haiba adu gumba argument amata laite sida we don't know the time but we know one thing Christian am oiba Jesus Christ gi tungri man aikoi success na thone habam ni madudi kaino Jesus Christa lakani aduga mahangna aikoi bu soidana wain gani adu koi khangi aduna maram oiragani aikoina thajab sing punba matamda soidana yawda bogi maram nirai roi do bogi maram adu koi mamang sane sing su takre aikoi gi punsi asigi akoi bi the singum na koi gi do na meaning Thabak chinmo oiba taragadi thabak aruba ma lakko oiba taragadi yana tik mak thoki bido kaino church adu na taba nomajing numit ni Esor khurumba do ne adu oiba taragadi atai thabak sing adu Esor khurumba loraga nomajing numit si kari numit Esor gi numit ma gi missing numit ni adu na hai bas Esor bu khurumba ma gi missing lona ba asi Christian ama oina Jesus Christ gi tung in lib ama oina Esor bu nungsi hai ba missing Esor nungsi hai utpagi yamna laiba ma ongi yan hanba commandment ni thadu sing punba aduga thajab sing thawak minaba aduna haiba khudimok sing asna maram margisi inausing Christian ama orabadi samsang haiba oiba taragadi local church ama member ama oiba taragadi yan han responsibility di singlup punba singda saru yaba as easy as that aruba nate rocket science nate church ka nabugi damak ko local launch the other car like that we just have to come aduga karam mong lakani akona tamna church haiba si cinema hall nate meaning
pung tara makai hawa so adu pung tara makai nangna bachatpa aduga pung amada loiba oiba taragadi pung amada loiraba matungda hai bai amata tawduna yumda phat halakpa adunate kamana lakana haina hai oiba taragadi pung tara makai dagi hawa program adu pung khara watlinga lak karidamakta mainly karidamakta haina hai oiba taragadi thadapsing pullaga wari sananaba hena masa khanganaba प्रार्थना तौमिनना बिदम अदु प्रोग्राम यावमिनरनि प्रोग्राम लेबो सब नतबा अदु खरा चोनथबा करिगिदमक्ता संदोख्रे वा पाउदिम तांग वर्षननबा पुन्सी शेयर तौननबा अमगमग थौगननबा थाजबदा हिंगलिबा क्रिश्चियन पुन्सी हांगदोकननबा अदु मतम खुदिमक्सिंगदम अदुगा इरोय लेबदा अखोइना सिंगलुपता सोयना कागदबगी मरमसे आई मरम मैम लेबगी आई खंगनबा मी मैम लेबगी अमत नते ईश्वर की कमान ने ईश्वर की कमान अदुगा अनिसुबदा responsibility da strive to maintain the unity of Christ's body Singlupki member amoina Singlup da leiba local church amada leiba Christian amoina ma ki daita anisuba dudi Christ gi hakchang dal oikraba amata oiba adu ngakpa adu ngak nabgi damakta kanthi thokna honaba akhona bible lagi mayik sin uba phange Singlup habe Christ gi hakchang ni aduga hakchang adu members tongan balai tongan ba kayat sing lei adu kayat khudimak sing de kok ama khaktang de samjane aduga adugi kok adu Christian aduga aduna maram oraga akoi hakchang si amata ne adubu amata oire haina mitna ama yengba adu khutna ama tawba khong ama tawba oiba taragadi akoi hakchang asi kari tawgan disfigure oini aduga chamana amaram de yengba oiba taragadi by default Yesu Christ bu kari mapu musung prabhu ne thajaba oiba taragadi akoi asi Christ gi hakchang da yaurabani akoi amata oirabani adu akoi amata oire haina haiba amata oiba adu akoi amata oire phammaga leiba oiba taragadi adu amata oiba adu mising uba ngamoi isam sam haiba oiba taragadi akoi imunung amada poe ko imunung amada poe akoi imunung agi iba ima ichanupi lei imung amata oire haina kanamta cancel donda oiba taragadi aning bapa mama lona mak tongna oiba taragadi how can we say that our family is one yet family is still one nupa amasung nupi luhong matamda ani adu amata oi pamgera pamaira khangera khangera two are one adubu ai nupi ga amata oire haina aisu ai thokpa tawba adudagi ai nupi na kari pami ai nupi na kari bakhan khalli ai nupi ason mana kari no ai nupi na pamlisna kari no magi mateng kari tawba darkar haiba amada khang ai thokpa adum unga galebo oiba taragadi aduga ai nupi na complain tawrak matamda aduga ibani amata ni haina haiba oiba taragadi that will be just lame excuses no Esor ke amata ne punsin bire mate mna oibagi punsi dasu amata ne punsin bire mapam amata ne punsin bire haina amata oiba adu icham jama tholakani haibadi leite maramdi kan hai tare amata oiba du kari amata na they are two sinners two complete alien sinners kari haini character su manadaba aduga apam basu amata manada mi ani amata ne punsle adu oiba taragadi luhongbagi covenant aduna amata ne punsin ba adu haiba amata oiba du karma mong oini haina oiba taragadi nupa aduna su nupi aduna su haiba unity to maintain tawna bidamakta thabuk su darkar adu chap ana crazy hakchang dai khoi leikraba maramna ai khoi di amata ni haina hairaga tomana kari tawri chawbana kari tawri amata khangdana aisu ai thokpa aisu ai isorgani noisu noi isorgani ai khoi crazy hakchang da amata oi haina hai poi patar ichil nausing adudagi hena kiningai oiba adudagi hen mi painingai oiba achumba kali amta leite efesa pandu mari pada kun gam manga dagi na kuntrani thoidu pazara kitaminase karmo na khoina unity is maintain to the person efesa pandu mari pada kun manga dagi na kuntrani thoi suman hai mai madu min manga mo thado mi khuding na mahaki yumlon na bagi achumba wangang no maramde ekhoi amana amagi hakchang kayat singni saw adu pap tawganu nakhona sawrangi de numit tahan ganu diabol su khudong jaba bi ganu huran ba mahak aduna mukhuran dasunu madugi mota mahak ki makhudna aphaba thabak tawduna awat pa leiba mi de mateng piba ngamnana ba thabakan susanu nakhoi gi chindagi phattaba wangang amada thokrasanu adubu ataba mi singda chanbiba oinaba mafam matamgi matungina ngangthokpa wa aduda atopagi sagatnaba oihalo
handokpigedaba numit adu phawba nakhoi chum nambikraba isor gi thawai asengba adu wahanganu pukning khaba mai hauna sauba asauba lao khongba amasung athiba wangang pumna makalena na phattaba pumna mak nakhoidagi lauthokhiba oisana nakhoi amaga chano pukning nauba oyu isor nasu kristagi mapalna nakhoi gi pap kokpiba gumna nakhoi amaga kokno karam haina aikhoina kristagi hakchang oikraba amata oiba adu karam haina aikhoina madu thamnanabagi damakta karam haina honagani one aspect adu chiller Ephesians 4:25-32 Thoudangsing mafam asida aina pigening warning the khudimo singse tawgi maram na Christian oibanate khudimo singse tawgi maram na ai sane sa Christian oir habanate Christian orbagi maram se khoi topom topon maram de khoi papta sirami ai khoi gi thamoi nungum bane ai khoi gi thawai sirami uram de na panglam ni mit uram de adubu isorna magi thawai samgi thabaki mapalna nungge ba thamoi de lothok piraga sadonge ba thamoi pansan biraga papla masu ayo arana siram ai khoi mangna Christian lona hingat hanbire Jesus Christ gi mapalna adu akhoi anouba thamoi anouba thawai anouba apamba anouba khawam kaima khawam isor ba posing du khawrang ba isor gi aning ba du uzaba isor ning thole ba adu uzaba adu gumba khawrang ba aram khawrang ba pangal khudima si isor na khoi pibi bagi maram na asi akhoi dagi upham thoke aduna haiba se akhoi karam hana maintain to do no haiba du asi aspect amani akhoi na anu wal no bagi phum si maru na pol gi chithi sing da karam ba maong to guni haina haiba du max na khoi uba phang aduga mafam asida ibase aikoina khangdaba loan su amata nate aduga aikoina angka hola kana fall ta hangaduba hands proof da por amata yawde masida haibase amaga chanu kamaina chanagani khoi kamaina chanagani aikoina khangba por ngakni pungning noba oyu ko ataba mi singda chanbiba oineba mafam asang matungina ngangthokpa wadu atopa sagatnaba oihallu minamba ngangba thalo rocket science de minamba wa ngang ba thado huran ba aduna kaidoba awapa mi sigdo mateng manaba thabak susunu khudimak singse yamna clear o yamna plain o adu bichi inausing ai koi Esor basic asigi responsibility khudimak singse ai ne tawdo to ai ina ka phang to modon tawdo kum na khanba pastor no tawbo gum na khanba nate asi Christian mo iba tagi sino the member mo iba tagi akhoi to no bi ta khra ngakten saw ba numit ta hanganu hai duna ayuk nongam ba da saw gi bo iba tagi hoi numit chang di bok saw bo kaisu ka numit chang ka na lotion ba adu nate main point ko ina hai bo iba tagi kana gum ba amma gi mathak ta ai saw bo le bo iba tagi di yai ro gi adu mo lotion ba adu ne dan numit saw ngada numit ta hanganu numit ta re bo ai saw pa na saw ro le hai ba nate adu tagi di tum ho patagi saw ro bo ita game kun saw ni aduna jil inausing ase khone yengmina ga dobodune asum haina aikhoina Christagi hakchangi amata oiba adu khone ngakmina ga do mong do sini aduga ani subada karam haina karam mong da aspect mayam le aspect sing adugi mark ai hakna wakhal khamina jiningba aduga asigi passage asida su yaoba aduga khone mang da pamina khrob Ephesians 5 adu da su yaoba aspect sing singi marakta amma haiba oiba taragadi nungsiba aikhoina Christigi oiba hakchanggi amata oiba adu thamnanabagi damakta aikhoina hotnaba adu karam haina honagani aikhoigi ichil inau singbu nungsibagi mapa adu ichil inau sing Bible da aikhoina uba nungsiba haiba khudingmak sing ase aikhoina taibang panbada uba aikhoi miobena gyan taba mongi nungsiba adu nate taibang panbagi nungsiba karino ai bunung sibo oiba taragadi ai na pam khudimok lonamak to holo ai bunung sibo oiba taragadi ai ngono kremda yelakano ai bunung sibo oiba taragadi ai na toruse thambi give me some space if you love me ai bunung sibo oiba taragadi asoiba oiba taragasu haibirakano don't judge me misumang setringai da na sumang setpi adu time ban oiba nung sibo mamang sanade so ekhona tamina kre adubu Esor gi oiba nung siba Jesus Christ gi eba wa paw da ekhona uba nung siba aduga Bible da pa khonjat pasinga Jesus Christ masamak na aduga Esor na tanbe nung siba aduga nung siba natte dharma chen da bada harawa nung siba natte pap ta harawa nung siba natte kari mo Jesus Christ na lakbi khibada kari mo mana khoi ma mathoi thabi khibada pap tagi kanana papi ekhoibu pap tagi kanduna asengba punsi aduda hingno gi damakta adu nungsiba adu singmo nungsiba aduga Bible go even nungsiba si ai nang nungsiya ga losin adu mo nungsiba ma amata nate adu thabak to nungsiba aduga karam haina nang amasung aina ai gi singba sa leibakki isil naw sing sa nungsi habi karam mo ong da utkani ai gi thabak na practically
Practically. I want to come in a Bible asi, Esor wahai asi apa wapa asi practical ni. Thawagi oiba rom na dum thamgi do pora manate uba yadaba reality nate adubu uba yaba missing na khangbe adu gidamak na Jesus Christ na haibadu nakhoina makhoigi mahaidagi khangani aina aigi Singlupki chilina aina John nungsi haina haiba oiba targadi aina John mu nungsi haina aigi thabakki ufam thoe mahakna udaba oiba targadi John nang yam nungsi ne ma hairaga dum lai oiba targadi Kaidino dabo nang naibu nungsiban harak matang lakani. Ako gi nungsiba uba nungsiban. Thabak to nungsiban. Aduna hiram kharda haiba nungsiba do koina umina phangani. Karmaina ahamada amana amagi damakta prarthana tongna impal. We pray Jacob pandu manga pada tara ka taru James 5:16. Kari hai nakoi anamba phan binaba nakoi amaga pap hadok no aman amagi namak haizami no dharma chenba mi gi haizabadi pangal kali amasung thabak tawba ngami ijel now singa sigi verse se ayama pastor singna ayama luching ba singna yamna nuana sinaba verse mani adu mafam asida haide ba wa ma haibo oiba targadi pastor da Esor gi hotline number leite pastor ne prarthana tarwa thuna pa hum phangga do ba member ne prarthana tarwa theina pa hum phangga do ba amata leite Aduna, I could assume that I have a palm, they can hide over special prayer. Special prayer over the pastor, the yadi haiba late, elder told the yadi haiba late. You can pray. Correct the Mokan high over that James and Mike Yamasing, Mafamas the Ule, Kari Ule, Kari Dharma Chenba Migi, Haizabadi, Pangal, Kali, Amasung Tobungi, Kana Dharma and the missing say. Pastor Kakara? Nothing. Kana Dharma and missing. Jesus Christ bukan bima pu musung Prabhu na thajado mi khuding mak dharma chenba ngakte ni adu dharma chenba mi khuding mak ki prarthana kadawa pangal yamna kalli pastor hotline le na chungan khanbi genu amat leite adu na kanagumba anoba mi amana la kanda agi damak prarthana to bi pastor prarthana to bi han haib matamda you should tell noin hage do bane hoi yai pastor torsi yai andu bujil na na ki prarthana nang na dorsu ku kaide ai puna to dorsu ku kaide Speciality amat late sorry mang them. Aran khubam gi mai da pastor haiba late church ki chowkidar haiba late rickshaw thawu nupa haiba late lairik haiba haitaba amuba angoba English ngangba ngangdaba maitulon khangba khangdaba amat late chap mane kana kana gi mapana Jesus Christ gi mapana. We pray for one another. Aman amagi damang prarthana tawi. Karam haine prarthana tawi agena wari sane. Kari punsida kari prarthana tawi hiram sing yabal hena koi wari sane. Adugo prarthana tawi. That's how we show that we love. Adugo I koi gi nungsi the prarthana la katang lotion de. Christians are generous. Thajaba sing adu generous oi. 1 Corinthians 4:7 sorry. Asi ko chin pa puba yaba verse ne. Mayam ni kana na ko to pamiga kenan bage aduga na ki leijaba sing adu nahang na phangkhidaba kari yaobage nahang na madu phangkhib orabadi nahang na phangde bagum na kari chawthuli chena jong hangbi adongi punjida phangdaba kari le thajaba oikraba khoi punsida nomagi numita darka le bising da phangdaba kana le khoi martin chara nama chaba mi kana le khoi martin maru mapang le teba kana le khoi maru na khoi marakta Jesus Christ da phangdaba kana le if we have Christ we have everything if we have him we have all I manung lay yam labasu yam labasu chengpu the cheng kari lay na koi hazara basu thira basu horanung dang I chatla kanda tum na bagi yumma madile phajagira thigar nungaigira phamung amadile phajagira thigar tongna ba khong amadile chila sing I koi masel ase Christian sing as ekoi na amana amagi damga prarthana tor lotion am khating natana ekoi amaga da pukchel chawtho e karida paisa oina hakchang oina aduga wakhal oina aduga pochai oina karam ongda leiteba sing da pine ekoi gi sengau hangbada ekoi gi yum hangbada ekoi gi phamung pithokpada lamlam sing taram tawbada khuding mak sing aduda Maybe Jacob and the bunny, but Tara Mangado in a tratruk to the haibadu carino. Kanagum, Mapilate and a lark and a nung lumzero high hack and the crane to be the bitaki or batari. What is the weight of my word? I couldn't Kanagumba Amagi, I could erect the single bus that me and Awabatabu, I couldn't adu una, magging the prahantos, magging prahantos, adu my prahantos, adum to adu Karamamong, Matang Pangbe, and Amata Hong, the Oibatari. So, you know, I could pratna, first year pratna can have a curse later.
ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯕꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯏ ꯄꯤꯊꯣꯛꯐꯝ ꯊꯣꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯁꯣꯔꯅꯤ ꯃꯥꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯥꯎꯕ ꯀꯟꯕꯤꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯣꯔꯛꯐꯨꯡꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯝꯃꯨꯗꯅ ꯄꯤꯊꯣꯛꯄꯅꯤ and if that is our God ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯏꯔꯕꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯕꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯤꯕ ꯃꯤ ꯑꯃꯅ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯤꯁꯤꯡ ꯄꯥꯡꯊꯣꯛꯏ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ generosity ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯄꯩꯁꯥ ꯍꯥꯟꯅ ꯋꯥꯈꯜ ꯍꯦꯛꯇ ꯈꯟꯕꯤꯒꯅꯨ ꯄꯥꯡꯒꯜ ꯑꯣꯏꯕ ꯌꯥꯏ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯏ ꯃꯇꯝ ꯑꯣꯏꯕ ꯌꯥꯏ ꯁꯝ ꯁꯝꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯂꯩ ꯀꯅꯥꯒꯨꯝꯕ ꯒꯥꯔꯤ ꯂꯩꯇꯦ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯕꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯃꯐꯝ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯨꯕꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯂꯩꯇꯕ ꯃꯇꯝꯗ ꯆꯥꯛ ꯊꯣꯡꯕꯤꯔꯨꯕꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯊꯥꯖꯕꯁꯤꯡꯁꯤꯅ generosityga hairakpa mateng pangnaba kana hairakpasida paisa hana ure achaw achaw bo dan dum adu macha macha asomda menba yaba singda amata ude tena sing adu aikoi oikumse macha dai horaga achaw bo da khoi yengs aduga ahum subada we love one another karmaina aikoi amana amagi asoiba adubu khang haibagalana nungsibada chumthoknaga dawani aikoi Ephesians to the Hosik Pamina keep Adumana Kadabi Mangagi Mangagi Kaino, Patabadubu, Hangdokpa, exposed over. Albadu exposed over me do to had never me do, Ikai had never me do, Loshan never give a Natava, Adu Nungshibada, Amasung, Mapu, Amukana, Semgat Pineva Yuakal, Adu Wagaduni. I call you Irakta. Me am Hectana, elder Oigera, deacon Oigera, member Oigera, Am Hectana. Pap taw uba tagadi madu shamdok pa haiba se Singlupki member ama oina tawfadraba yadraba daita ne adu khoi amam da daita loina mole daita lete kana amat lete haiba to ai oibe ai brato mi oibe asidi pastor ni adu ai jang ya pote adu amat lete pap ne sengdabadu sengdabane amot padu amot pani chubong na kadabani asomda aina yamna nungsimi aingonda support tawriba mi aduna isorna pamba thabak ama tawre haina ma de aingonda support tawbini aina hairubadi haiba wakal leiba oiba target chil naw adu asengwa nungsiba nate see aikoi se papta lermabane papta sirmlabane aduga papta layola lermaba mi ngaktene adu adigi isana isa hongdoksina wakal chu leiramdrabani adu isorna khoi nungsiba karamaina utpi asengba thamoi anauga punji pibagi mapana pap aduga pura tonganba mari ama thambagi mapana aikoi adu puthok pirakpane adu aikoi da chumlabadi harba sing adu aikoi Singlup asida ufam thoi aduga mari subada karmana khoi nungsigani amana amagi asoiba adu mark tawsanadana adu bu koknabagi mapana chilnaw sing Christian sing asi kangphalikai thebi aduga sabogi mato wakido banate sabog de ke thengwe de peng peng kapthuego asoiba ma harbe peng peng kapthue adu reaction anile asoiba ma haiba matamda asoiba ma ei chilnaw nang du tawrido phatte chumde or ise jensama phagi ma taw matamda reaction anile gani amar pro sabogi mato kapthokpa ek ta leiram matu ke loi thadokpa aduga amana as hairaga thengbirakanu ikaise habdu adugi moongda adu Christian obiyade animaktugi problem adu kaino haina hai boy bataragadi pride napal adu kari hai sorry baina ai hoi napal khuding maksing adu ai ai missing adu galatia habagi matugina karaida cross ta crucified dog kanaga Christa hai ma khuding maksing ichil now saying luba yai adubu Esor ngazabagi mapana mahaki missing a punba oiba taragadi aduga mahaki missing a punsi hangdokna oiba taragadi achaw mateng oigani see akoina tawgudo was punsi hangdokpa haina haiba asida karigumba ai se Jesus Christ gi eigi mapana kanbi ki mi am oiba taragadi ai gi tawkhraba tawram sung tawkadri pap khuding mak sing Christna kokpikre ai bu Esor ai bu kanbi ba adu ai gi pungning hongbugi pi du si gi nupi natraga nupa si pi phajana tare adu si kallaga na kanbanate he still knows ai khoina pi adu tar matung du dai he thangnaba mi ku tarokada wa pap khalakada wa pap he know that we will mess things up ai khoi pap ma du tar gi sona kanbi banate adu bhab khudmus sing kokpi ba yema pa na ai khoi Christ kanbi bane adu oi ba taragadi
ꯑꯩꯈꯣꯏꯅ ꯀꯩꯒꯤꯗꯣꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯂꯣꯠꯀꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯔꯝ ꯂꯩ ꯀꯔꯤ ꯅꯥꯄꯜ ꯏꯒꯣ ꯁꯦꯜꯐ ꯁꯦꯟꯇꯔꯗꯅꯦꯁ ꯑꯗꯨ ꯊꯥꯖꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯁ꯭ꯇꯔꯒꯜ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯑꯩ ꯑꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯣꯜꯂꯦ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯊꯦꯁꯂꯣꯅꯤꯌꯟ 5ꯗ ꯀꯔꯤ ꯍꯥꯏ It is the will of God. Asi Ishwari ningmani kaidoba your sanctification. Pride is sin. Napal haiba se paap ne napal hain ai mangai haibidu khatang napal te chil now sing ai di introvert ni ai kanam tha voice habirak to di ai ni ka even that is a facade. Napal gi kari hai gni mamai mane dusu napal gi to an mamai myam adu khudimak sing oiba tar napal hai base paap ne adu hai ba paap du Christ gi ina copy ba ngam da ba amata laite adu ne ishor gi pangal ni biu thojal ni biu tha ba sing ga wari sa biu prarthana to min bi mateng lo biu mateng lo di ikai ga do take Christian he must take help because we need help I could lone ranger amata nate ishor na kan biraga ai to pa hingna bu gi damak nate ichil inau sing pine bi kari gi damak ta khud ka lonaraga ma ki tum inna na bu gi damak ta ason ba busu chingkhat pe na bu gi damak adu oiba taragadi ason ba chingka do oiba taragadi ason ba ma ki ason ba haida oiba taragadi karmana ason ba ko na chingkani na ki pap adu gi kanba pam oiba taragadi amai addiction oiba kari oiba winning oiba hair ba du de na kan bi ba pam oiba taragadi adu thaja ba sil announce na khang da oiba taragadi karmana da ekhoi mateng pangani open your life punsi hang dok pi adu go mark to bi ganu baki gi boy do no pai ganu adu Christian gi punsi nate adu Christian gi punsi nate ishor na ekhoi gi pabadu mika da haiba gi matungina ma ki maning da thamkre aruba ising iren da thalakre he forgives and forgets our sin it's inau sing ekhoi na kariguma pap sing adu gi khata isen ba gi pap oibe ai haiba di kana kuchin di kokpi khre di haiba adu mi amuk hana amuk sorpu matamda 2021 ge January date 3 gi pung aduk tabad nang na ingon to gi bado amuk han amuk to rabri na adugi mentality adugi wakhallon du Christian sing de lege de wona te chil now sing adu malai oiba tar ga di hawkalo adu Christian ha ga ngan bi gane pang bi gane ramni madu Christ ga ning mani pap te gi ning khatam badu Christ te gi aning bani adu go suk soi dana ishor na mateng pang bi gane adu manga subada Karamana koi ginung si utkani punsi share to bima share your life sharing life karamana we share life in hospitality punsi yenna ba hai batar kari damak na punsi yenna ga duru bise ai koi thazab oi batar ga ai koi punsi se ishor gi mang ni hengli bane ai koi ishor se kana ai koi thamoi phar ubangam ba amam badu ngan uba aduga kanamadan udam pham du hotrong hono ishor adu ekhoi punsi ne ekhoi punsi du ishor gi mang lot tab oiba taragadi thajaba singi mang su lot tab darkar le ishor gi mang hingba punsi adu thajaba singi mang hingba punsi oiba dum and that's how we share our life ekhoi kana amata pap to do kana amata leite ekhoi struggle leite ba kana amata leram haina khale adu bu kaino haina hai oiba taragadi adu lotchan ba adu asing ba mi amagi thabak nate Christian mo asing ba chakhoning ba oiba taragadi punsi chang do darkar le pap hayong na darkar le aina haiba nate ishor gi wain haiba kokna ba darkar le aduga hospitality de koi punsi share to karam haina hospitality haina hairaga yum da mi karo chak chamine ba adu khaktung nate na gi matam aduga na ki emotion aduga na ki pesa thajaba singda chena sing sandori wa khoi mak sing Singlup ki oiba context ni local church oiba context ni ai khoi oiba first and foremost priority da ai Singlup aduga matang atai thajaba sing aduga mang kro thwai sing adu oiga da woni first church local church other believer in the world aduga manga subada aikhoi karamhana nungsep amaga unagani by holding accountable amana amagi maramda khangnabagi mapang Romans chapter 14 verse 8 to 12 aduga 1 Corinthians 5:12 the yang boy batarga the harba sing asida aikhoi ishor gi mang accountable pi de wi mata da khoi umine accountable hain haiba se kang bukhana likham accountable hain haiba oiba targa di oi pare amaga khangna badakar le amana kare se le kedo haiba khangna badakar le aduna tamoi asi thapaki torgan khale tamoi hayeng se sa ki hane khale adu accountable gi part amane adu accountable also involve asking for suggestions ai si to gi hane khale kari khan bagi ai si de kane khale kari khan bagi or life decision dok matamda ai si se sida ai to gi han khale kari khan bagi
Maramdi si asigi oiba kari haigani mayamgi oiba general ideas koi thugai ba darkar le kari hai mayamna you know the best of yourself, and that's a lie. God and His people knows us well. Kari namak na oiba taragadi Jeremiah 17:9. Our heart is deceitful above the heart is deceitful above all else. Who can know it? No one, even me, but God. I know the best of myself. I wakal adu khanbi no. Adu Christian gi wakal khan gadu mo nate. Adu haiba jaga khuding mak sing asida amman amada. Adu accountable whenever kana karma pa struggle khuding mak sing khangla adu gi prarthana tawna adu gi damal sinu mateng logani adu gi damakta thabak sumina gani adu gi damakta hona mina gani adu gi damakta amaga mag spur tawna gani amaga inkhatna gani. Haiba khuding mak sing ase nungsibagi thawang adu iroi lobda karam haina akhoi amaga mag nungsinai haiba utkani amana amagi makha pona bagi pan by submitting to one another. Romans chapter 12 verse 3, Philippians chapter 2 verse 1 through 4. Amaga makha pona bagi pan kay gina matro makha pona gadi se ai hen like hai nang hen like hai thai bagi mar nate ai khoi amata oina larik hai basu hai tabasu awang ma thak lak pasu ane ma thak lak pa khuding mak sing adusu Jesus Christ thaja bagi ma palna thak amata lone mak thambire. It's flat. Aran kubung magadi yang po oiba taragadi pastor or basu elder or basu deacon or basu member or basu ngarang thajarak pa thajaba aduga chahi kun thajarak pa thajaba adu ishor mang chamane. Hoi singuman the role leader amasung dekan thami bagi man adugi khenaba distinction in role di laigani aduga role khenaba gi matungina adugi tongan attribute utpamong laigani adugu down the line aran kubung gi maong ni yang ko matang ni yang ko matamda khenaba kana amata laite. Adu haiba se koina mayek singna khangmina badu darkar le adu ki damakta akoi amaga submit ono gadobo aduna maram oregani pastor na lalakpa matamda pastor na paptor ku matamda member singna laaga pastor nang na to ishor gi wai ne yade haina haiba adhikar sapchana lebagi maram adu haiba mong dudi hoi khenaba tare hey pastor tordi adu khanaba hawne ko adudi aduna matam yeng lag approach to difference laigani adubu difference in approach should and must never be an excuse to not tell the sin. Approach kenare haina haiduna pap adu masak tak tabu suk tok toroi dobone phamina ga dobone prana to mina ga dobone benefit of doubt pigi dobone benefit of doubt nangal to haina habin tabu ai nang thang asi taw lai kare hon kal karmain tawi haiba sing asigi mapal na ku phom haiba sing asigi mapal na amaga nungsi haibadu unaga doriban void nate Christian gi nungsi base void nate haiba khudimok sing upham thoe aduga chil inaus ngasi mai hajik ngasi yum han khra matung New Testament ta amaga haiba waisiga one another each other haiba wahai sing ase phone app ya won betar adu thidokpi adu the haiba khudimok sing adu pabiu, and that's the responsibility of a church member. One another, each other. Khudimok sing do adugi verse sing do pabiu adu study adu wakal tawbi adu singlup amada member amana tawdu thoksing adu member mu date adu ahum subada responsibility 3 karamana haina haiba oiba taragadi Christian am oiba taragadi thajaba simu thawat ba isor gi mati mangawena chahon ba apu wapa wen propagate tawba adu ministry adu singlup as akoi uba pame adu akoi gi prarthana ne adu na kaduguni ahum suba responsibility da a member share the gospel to the outsider. Agar mati pandu kunipan bata turkuin kunyeng bo oiba taragadi Jesus Christ na apu wapa adu jakim bo sandongna bagi damakta haiba da koina tai adu ichile now sing jan khuing nokta chatuna apu wapa sandu wa haina haiba adu da Manipur leiba maram na India da leiba maram US da la sandokta ba yadena na Vietnam na Thailand chat tabi yadena wakal khanbi gino kanadi an sandokni haina haiba oiba taragadi office ta thawak da missing office ki ichile now sing gi hobiu room rent le missing ka thangna ba sing gi hobiu aduga school kai basing college kai basing college gi hobi as simple as that achaw ang ka hotpiruno phol tadraga longkhak longni adugi mauta isona pine bi macha sing asidagi aduga responsibility number 4 apigani follow your leaders and submit to them luching basing adugi tung inbiu aduga makhoida makhoi makha ponbi adu asing matang sidu yamna clear oininge karamba luchingba sing gi tungin gani karamba luchingba sing gi tungin loi
Karamba matamda luchingba amada submit togani. Karamba matamda luchingba amada submit toroi. Adugi damakta aiko Ibria pandu tarahundu yengminasi. Hebrews chapter 13 verse 7 amasung 17. Luchingba kudimaki tung illo haine ek Christian luchingba bu orde tung iledo ne pastor bu orde khurumada ne pastor bu orde layo lao adu natte karamba pastor sing karamba elder sing gitung ingani karamba thodoba sing gitung ingani masu makoi nei tamjage makoi makha pangani haina hai boiba targadi ho yan hamade local church ki pastor elder sing adu ne adu karamba local church ki pastor elder oigedino verse 7 nakoi da isorgi wa hairamba nakoi bu chingbira masing bu ningsingo karamba macingda nakoi punsi amasung makoi punsi amasung thabak adu cheksinna khanduna makoi gi thajabagi mataulo karamba luching masing no haina haiba oiba targadi Christian isorbu kiba magi waibu lum namasung luna lauba isorbu nungsiba apaba wapa bu sandokpa apaba wapa ke punsi gi mapal hingba pulpit mathata sandokpa wapa ga pulpit gi kumma ge hingma ge punsi ga khenaba laitaba adu gumba luchingba papu pap ko ba apaba wapa chumna sengna sandokpa aduga thajaba simbu nungsiba adugumba luchingba adugba tara tara ta kari hai maham masida nakoi bu chingbiriba sing adugi hai bi lukai gidamak no hai english karamba luchingba yamna clear ore isor kiba isor gidamak te hingba ma ki wapa ma ki punsi khena ba laita adugumba nungsiba karamba luchingba ki tungiloi hai na hai ba oiba dai paisa khara gidamak te visit lakwa adagi khara ikai khumno phangna bu gidamak wapa sno bo chatpa adu pulpida sno bo wapa hingba punsi ki mandaba adugumba luchingba ki tungin ki darka laite maru oide adu ai oibe adu am hekta oibe sangali ba wapa hoje hingli pusdo ga khena ba oiba targadi isogi wahai laina yang lo ba oiba targadi adugumba luchingba adu ki tungin ba adu ki luchingba adu ki hai gi mathau kari amata tade that's done isogi apa wapa gi isogi mating ngalgi damak hing luchingba adu madugi hai bi kari damakta adu makoi maha polo kari damakta maramdi hisa pigedaba missing oina nakoi gi thawai gi makoi mission khangbi Nahak ki thawai gi damakta khanbi ba nahak ki thawai bu nungsiba nahak na tolop lising ni phu phangba thabak phangba da harau badagi apaba wapau da chawkhat laklaga apaba wapau gi punsi adugi mapan le hingba adudana hena harau bu luchingba nangi paisa na mar moraga nahak pu lunu to luchingba nataba adu na ki thawai gi damakta khanbi ba na ki thawai gi damakta awapa wabi ba adugum luchingba adu oibagi maram makoina pungning wadana harauna madu tosuna maramdi madu nakoi damak tongjabani samsam haiba oiba targadi karigama luchingba aduna haiba adu luchingba duna hingliba punsi bible gi matung inba isor gi wahai gi matung inba oiba targadi adu sing the haiba ingadawani makha ponggadawani adu gi tung ingadawani adu karigama pastor amana thabak phangai wi amda corruption to haiba oiba targadi section darkar le aranba du aranba kaudba pastor sing section darkar le fame mingchaki damak thau to pastor sing section darkar le isor gi wahai gi ni gi wahai lumna amasung luna loba pastor sing adu damak section darkar le adu masing matung inbadi mathau leite thawai gi damak te wabi nang tolop kyam phangge ne hain haibu dagi pap ka karamba maong de hingi haibadu ne hena lum loba pastor wade batargadi warsana darkar le khudai masing adu section darkar adu masing matung inbagi mathau leite adu haiba sing adu isorgi wai gi matung inba pastor sing oiba tar dichil now sing nakhoina amasung Singlupki member amoina illoi do makhoi gi makha po do maram amata leite kari gana gani adu nakhoi thawai gi makta wari ba adu go apu wapa gi makta thabak suri ba adu nakhoi gi punsi gi makta nakhoi gi thawai gi makta prarthna da amasung isorgi wai da thabak wana suri ba pastor adu yenna kari kana phangna nakhoi da karim da phangwa nakhoi gi mangje bo igin adu ne sida hebrew iri passion hire aduga haiba luching sing adu gidamak prana tobi luching sing prana tobi se member amagi daita ne chilo now sing pastor or elder or deacon or haina pap sung to to pap kalan sung so so the pap the struggle to mi amana sung kan bigano so ask questions wang hang e pastor nungai bra na ki personal devotion life ka mind to nang imon ka na ki ni pikar mai nang nungsiri natin na oiba punsi da kare struggle de hanga dogune Manipur gi oiba ayam church sing soiba se kaino haina haiba oiba targadi pastor ai prarthna to biri khai ai gi isa baptist oba yari khai yare no wahang hangdaba member pamde wang hangbiyo personal life kama prarthna gi punsikar mano isori wai nang karma chapminari nagi no bikar mano nagi na chaka mana yang sin sil now sing pastor su askon ba mine
elder or basing na koi gumba papsin mangakte ne pulpit asida thogla isor gi wai nongsa guma sandu ai haina ai hagot pa matamda hallelujah haina hawla bible thok pak to prarthana tormgani haiba wakal khan bigenu ai maram haiba oiba targadi I struggle to open Bible in the morning. See, ask questions and pray for them, love them. Mga subada Singlupki member moina apaba wapau gi damakta amasung mission gi damakta thajana harau pungin galana Singlupki damakta Esorin kulaba ki damakta seltum kathokada ai paisa matang yore hana khang singarman no thawgal da paisa changi Thoudangsing paisa maru oi haibade money is not primary but it is needed alo period liba paisa do pastor sing yum phajaba sage kar nungai ba tongge adagi di members sing chaaba phangdaba chinjak sage haibagi maram adugi maram gi damak tight pi oi ba taragadi adudi pi da na phai adu bukar gi damak member man tight pi bagi maram romi ba tara ba tara ma gi na tara manga chil now sing taibang pan ba sa manipur lam dam sa sandok ko do wa pau to do thogul adu ki matik yam na lai Jesu Christ kan mi mapu musung Prabhu ne thazara ga mangon dei pa ina ga jaba musung mangon Prabhu ne ka jaba mi sing do kan bi phangani adubu makoi ne khang da adu kar mane Prabhu ko gani adu sandok tra badi makoi kar mane khangani adu ko thatra badi kar mane sandok gani adu ki mo pasa dar kar le Singlupki damakta pasa dar kar le ai ko Singlupki damakta lam ma pame ase ko independent oi mafam se ko thogol to matam ai ko independent oi mafam pame pasa dar kar le ai ko missionary yok ning ai mission sing support tawning ai ministry sing support tawning even a pastor sing support tawning khangbi ga dawdi member khuri mak sing asina pastor sing adu su luchung sing adu yopi ga dawni paisa gi pa adu madum di isa isa gi thabak to mayam jar adu pastor amasung elder amo oni sona ko pick up sing adu mako gi thabak di keno haina hai bon batar ga sing matang jo ko hena mek sing na yeng na ki ni mako gi thabak ti mayam gi thabak ti office ka adu ni adu pastor amo gi thabak Esor gi wasi hang lo ga adu naina ga hai mo himus du Esor gi oi kraba mi sing du pizza ba ma gi thabak ni aduna hai mo khudmo sing sing paisa dar kar le aduna thajaba amo ina Singlupki member amo ina paisa piba generously, cheerfully, faithfully piba dar kar le aduna apik pa Singlup amada leiriba nahak amasung ai hak na achobo ibungo mahaki mission adugi sor yaiba moirabani adu madu mangde aduga taruk subda iroi loibadani Singlup ta leiba member amo oina Christagi Singlupki asengba purity adu ngakpo mi am oigaduni a member guards and protects the purity of the church Peter na hai thajab sing se kanano we are a royal priesthood ningthou gi oiba purohit len sing doi khoini adu hai matam da akhoi kari ning singi mahar madam ama pada kunte amasung kunipan Genesis chapter 1 verse 27 through 28 si pa minasi 27 through 28 Maramaduna Esorna mibu mahangma ki maong na sembiki Esor gi maong da mahang na mi sembirami mahang nipa amasung ki sembirami adudagi Esor na makoi bu bor bibi ki amasung Esor na makoi aki nachana su pokcho amasung yam khacho adu malem thanhallu amasung madu khudum chanjo adu samudra da laiba nga singi atiyagi uchek waya amasung malem chaliba ahingba jibu khudingi mathakta panjo Esor ni han da Adam seme Adam sem laga Adam du da mahang piba nupa da piba daita do kaino haina hai oi patagadi mangon da piba daita a responsibility of a priest and a king ningthou amasung purohit amagi daita ni Adam da piba do ningthou amo oina kaido dominion oina panba khujem sing adu da aduga Adam ni thabak do kaino haina hai oi patagadi Eden hai ba like call adu ngak senba adu ma gi mathau dang ni adu Eden adu karino Eden adu da Esor laibum from that's God's dwelling place temple ningna sangya adu hai ba se ko adum Bible Genesis git adum parkma matam ni bena pap tare Adam amasung Eve makoi ani du Eden dagi Esor na tanthokre adu ka de chirup na ta nga haure mam that's God's dwelling place Esor di aseng boy mam adu pap laiba yade pap jema sing laiba yade pap filis to laiba yade adu na tholakre adum lak matam da hai ba temple adu gi picture de akone krai da amu uba phange haina hai ba oiba targadi krai da Exodus da wilderness da lamjaw lamhang tabernacle God's dwelling place adu ka de priest high priest le makoi thabak adu karino mapasen
Ano wala na wala akong matamda di kari hai. 1 Corinthians 6:19 dagi ako'y yung buoy batagadi. We are the temple of God. Meaning, Jesus Christa butaza kraba mising adu isorgi sangne. Adu isorgi thawai na ako'y ginungda leibani. Adu ay buoy batagadi. Singlup haiba si, it's a temple of God, God's dwelling place. Adu oiba taragadi nahak amasung aihak asi kanano. We are king, small letter K, kings and priests. Aikogi daita adu Adam na pihiba daita adu gachap manay dominion and guard. Chap manana nahak amasung ay miyam kulimak sing asi Jesus Christ kan mapu musung Prabhu ay na thajabagi mapal na. Aikoi asi isorgi sang oiriba mahaki singlup asi bungak na ba kay asing ba. Aikoi example mga yang matamda kay dawe Jesus Christ na mahaki singlup kita magda si aduga nungkin krima ki mahaki wai na sampakmi kay kita magda amak pa amat yaw na mahaki magda sing na thamno kita magda sing na present on kita magda. Adu kita magda nang amasung ay asi isor mahaki singlup mas na saru umayan bire aduna haiba isor Jesus Christ na Noman na traga nomadi thoka dorba numit adu da mahak na mahaki singlup adu amak payaw na present on na bagi damakta haiba singlup adu amak payaw na thamna na bagi damakta haiba du ngak na bagi damakta adu ngak sen na bagi damakta daita pikrab adu nang amasung aini aduna isorgi singlup asi kay na ngak sen gani ano modern strategies na amathunate isorgi wai kakanya pa isorgi wai mapa meaning Jesus Christ ay papawapaw amasung maki wahay asigi honor taina ba lakpa khuding maksing adu ngathok pa amasung hai riba taibang pandag tongan ba philosophy sing na khuding maksing adubu Jesus Christ gi wahay gi khongkha da thambagi daita adu nang amasung aida lay to guard and protect the purity of the church adani chilna sung asing ni sida I got a responsibility taruk naina minakre. What does this mean? Kaino asina hairse karigumba or kaduriba singlup asida tomba kauba nupa ama aran khubam su phangdana Jesus Christ masak khangdana singlup ki member ama oina lakpa oiba targadi adugi daita adu nakoi adu karigumba singlup asida lakpa pastor ama nadragana elder ama thawal tarku matamna mahangna wapau lana sandorokpa oiba targadi adugi daita dusu nakoina aduga nauna poktaba mising adu nauna pokpa amagumna adum khalhalaga adum thamgiba oiba targadi adugi dadusu nakoina aduga Jesus Christ gi singlup asida asoi angama yarpo oiba targadi aduga khaibung tanaba yarpo oiba targadi adugi dadusu nakoina. This is what it means. It's now saying line logumse yang logumse achoba daitani aduga ahakpa daitani adubu nang amasung ay mateng pangminaba Esor gi thausa wathan le Krista ay khoi glory Esor na khoi mateng pangbigani ay khoi gi thaudi mangon na ngajaba haijaba prathna tauba mateng pangnaba amag semgutnaba amag sagatnaba kari nimit phawba Krist lakta nimit phawba kari gi damakta aseng ba punsit jakhona gi damakta adu khoi moks gi maram kari gi damakta no hat khaba yaoda mati ngak thang phawna gi damakta adu singlup ki mapalna Sargim phum singda leiba thawai khudima ki mamangda aikhoi gi Esor asi kaya ki matik singbano haibadu udna bidamata kaya ki matik losing singbano haibadu udna bidamata chaili singani gi mamangda mapa Esor na masana ba Christ bu cross ta hat khiba adu apang mai thawong na te adu asingban haibadu udna bidamata adu haiba adu gi achouba grand mission adu da saruk yahanbi nang amasung aine line logums Pranados. Ipasur koi sole, akoi Meeoisinggi, akoi pangal loibanai. Adu nahana koi pinabi daita si ipasur adu kimatik chao. Prabhu Esor akoi pangal ngamloi, akoi mating pangbe. Prabhu akoi nahaki oiba mit adu pande. Akoi kanamta ki thamoi uba ngamde. Adu ipa nahaki thawasing mana akoi amam na thabok suwi gi mapana, akoi punsi amag meksin uhanbe. Nahaki singlup ngakpada nahaki matik mga tabang panbeng phum khudimok utokpada aikhoi mateng pangbe thajal haibi Esor nasingumde aikoina tamina khaba singlupki member amagi daita khudimok sing sei pa Esor aikhoi gi kokthakte ibon hana thangat piba sei pa lemna manghan bigeno nahaki thajal mateng pangbiduna thabakta
ꯑꯩꯈꯣꯏꯕꯨ ꯇꯧꯍꯟꯕꯤꯌꯨ ꯑꯇꯥꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯕꯨ ꯎꯍꯟꯕꯤꯒꯅꯨ ꯑꯇꯧꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯕꯨ ꯎꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯒꯤ ꯃꯍꯩ ꯑꯗꯨ ꯁꯣꯏꯗꯅ ꯌꯥꯜꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯎꯠꯄꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯑꯁꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯤꯡꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ ꯑꯃꯦꯟ